यूनिफॉर्म सेलगा पॉलिटिक्स याउबिगनो यूनिफॉर्म दी यूनिफॉर्म न थबक तौबियु सलिबा था सिगी तांग कुनिपान गी मतुंग दा थोरकपा अफफत खुदिमक हाइदोकिबा वा ngaktaba security advisor amadi DGP na pugadabani haina ima gi maira gi maikei gi phongdorokli ngasi manipur press club ki thangjing hall da pangthokiba pawmi singa unaba amada ima gi maira gi convener TH Sujata na haikibada manipur gi security advisor Kuldip Singh na kuki khulai pai ba samapan changlakre haina masamang na phongdokiba wafambu amuk aran bani haina thamlakpa si uniform setpa officer amagi thodang leitaba thabakni Masimak sanglakte hairabadi saliba thas gi tang kunipan gi matungda thorakpa afafata khudimak security advisor amadi DGP na pugadabani Karigumba masing amdrabadi masana masagi phamdagi resign tawgadabani lamdam asigi kuiraba lan asida leiriba MLA sing asina karisu haidana leiriba si kari karamba aronba thabak tawrubagino separate administration taliba MLA tarada karisu tawba ngamdaba haibasi kukida phongna lengak asina mating pangbani haina maral sirakli Aran batawragadi ngangak patabani hairak patabani lawrak patabani maramdi wari si prajani kanani iwawage haibada singkhong chingya da leiba relief camp da leiba akoi gi tampak ta leiba icha isu myam adagi village volunteer myam puna manu waba ngatani ngarang amu akoi gi DGP amasung security advisor Kuldip na hairiba ni chama panchang gi ba poto aran badi leiramdre masi kari haiba pot no ba sikari athano tasengna akoi gi department da phambiri ba puna maksu akoi gi huji huji akoi da onjalaga akoi myam subu hat kani haidana ngasi bongte attack atna traba tawrise moi di live attack to bone moi tai macha sin loi halage habe pibam da moi separate to tar dei to bone ba masai sida moi ki bagi da magta noi hairi ba noi na phong hi ba press meet nang da sa mang na thokhi ba date 20 ki press conference to nang handa mo handore se kai maram ki no ba adu takpadi security advisor oina phami banang DGP oina leiri banang lali e khangi ba miyam na wall na khanga ba mokhoi ki pot no su chatle ha ba se noina ngarang thokchar ba press meet to ta ba DGP ama sum security advisor noina phami ba post to nei kari no ha ba sana ka ba mi na khara suna kan da memorandum pisan ba adagi shutdown to adu ki ba gi handoira ha ba pot le ba hayeng de ki kai gumba any mafam area da kai gumba problem ama thongla pa matam da responsibility se noi bani ki oiga da bani noi bani ki daikta puna bo oiga da bani